Manipur hockey na sinduna tha ama chupna chatharakpa nupa amadi nupi gi summer hockey coaching camp Komalampak Hockey Stadium da ngasi ngarangi ngakpegani Komalampak Hockey Stadium da tha asigi kun gahumdoi da loishinkre camp asida Manipur hockey gi maming leiraba coach sing tongan ba district singi club amadi unit singdagi lakpa nupa amadi nupi sanaroi chamaga kuntra romda takpi tambiki coaching camp asi state asidagi talent leiraba sanaroi sing puthokna bagi pandamda pangthokpani Manipur Olympic Association na sinduna irai numitagi hauduna pangthokadariba anisuba Manipur State Olympic Games ki mangoina na tongan ba district mari Kakching, Chandel, Bisnupur amadi Jiribamda Olympic Torch Rally pangthokre Kakching district ki oina Dorna Chargeria Awardee L Ibomchana Kakching Khunau Lamkhaidagi lamthaduna haudoki sports person chamaga yankhai romna saruk yakiba rally adu lamtha famna Kakching dagi DSA ground dagi oiki amaromda Chandel district ki oinasu Chandel SDP Hemanta Pandey na district headquarter dagi lamthaduna haudoki Bisnupur district ki oina deputy commissioner Laurembam Brikamna Laukoipat dagi lamthaduna mini secretariat complex ta loishin ki Jiribam district kisu Manipur Olympic Association Jiribam gi hanagi president M Brazakantana lamthaduna pangthoki Tamil Nadu Amateur Boxing Association na sinduna Chennai gi Jawaharlal Nehru Stadium da tha asigi taranipan dagi kunnithoi fauba pangthokiba Wako Indian National Senior amadi Mars Trial Selection Jiribam dagi silver ani amadi bronze ani fanglakiba sanaroi mari ngasi Jiribam District Kickboxing Association na sinduna Jiribam gi Lairembi Lampakta okpagi tharam ama pangthokre trial asida Manipur gi oina sanaroi taraga humdoina saruk yari Anisuba Manipur Olympic Games ki polo masana ngasi Pellets Compound da leiba hapta kangzaibungda haudokhi bagaloina na Imphal West Polo Association na Bisnupur Polo Association bu ahoba match ta tara ahumda maithiba pikre Imphal West tagi mai pak pagi goal sing adu L Thompson na ahanba amadi ahum suba chakarda goal ani punna mari L Rohit na ahanba chakarda ama amadi anisuba chakarda ani punna goal ahum aduga Captain L Bimol na anisuba chakarda goal ahum chanbangam khibani Bisnupur gi goal ahum aduda team captain L Samananda ahanba anisuba amadi ahum suba chakarda goal amamam chanba ngamki haudokbagi match ta ngasi MJ1 amadi L Lokeshore Mountain Umpire oina saruk yaki haina fongdorakli Indian Army na sinduna chatharakpa chamaga kuntra matoi suba Indian All Durand Cup ki ngasi Guwahati gi
Indira Gandhi Athletic Stadium da sanakiba Group D gi match amada Army Green Football Team amadi Subeda Delhi FC goal amata chanadana draw oikre atopa Kolkata gi Kishore Varati Kiranganda ngasi sanakiba match amada East Bengal amadi Rajasthan United FC goal amata chanadana draw oiki amaromda yumsakaisa numita Khumalampak main stadium da sanakiba Group C gi match amada state ki Y League team oiriba Neroka FC amadi Army Red football team goal amata chanadana draw chatkre numit asimagtada Kolkata gi VIPK stadium da sanakiba Group B gi match amada ATK Homen Bagan amadi Mumbai City FC amamam da draw oikre haina phongdorakli. All Manipur Football Association na sinduna chatharakpa taraga humdoi suba AMFA Senior Women Football League ki yumsakaisa numita sanakiba match amada Eastern Sport Union ESU Wangkhaina Manipur Police Sport Club MPSC bu lakjana manga sinyoda maithiba pikre. ESU gi mai pakpagi goal sing adu Captain Irom Parmeshwari na sanabagi kuntra humdoi amadi yangkhaiga humdoi suba minita goal ani aduga Hairang Khongjam Linda Bunglemching amadi Themleilei na sanabagi kuntraga nipan nifuga taruk amadi humdraga manga suba minita amamam chanba ngamke. Imphal West District Football Association na sinduna Sekmaigi SKYC ground da chathariba Sangita Memorial First Division League ki yumsakaisa numita sanakiba match amada SCKYWC bu ani sinyoda maithiba pikre. SCK gi mai pakbagi goal sing adu K William amadi KHH Milana chanba ngamke. Atopa match amada BMSC na YAC bu ani amada maithiba piki B Binod amadi Azamla BMA gi AC gi mai pakpagi goal sing adu chanba ngamki aduga Samuel na YAC gi amata ngairaba goal chanke. Amadi Tamil Nadu na yumbu oiduna Kanyakumari da chahi asigi November mga dagi taret fauba pangthokadariba kunganipan suba National Sub Junior amadi Senior Thangta Championship Englising ani kunganithoy da Manipur represent taunaba trial selection ama yumnam huidrom da leiba Huyan Lalong Thangta Association Manipur Thangta Sanglenda ngasi Tha asigi kunganipan gi ayuk pung nipan dagi hauduna nungtil pung mga fauba pangthoklagani. Trial selection asida saruk yaningba state asigi mafam pumna magtagi lairiba thangta sindam sangsingi mahairoi singna mensilaba entry form tha asigi kungataret faubagi manungda yumnam huidrom da leiba association gi office ta pisilakna ba association gi secretary Haikrujam cha babuna khanghalakli.
थागचरी बेल्जियम मखा तारकपदा मरुइबा पाउ अमुक हन पिचरी मणिपुर की लौफम खाइबोक अमरोम लेक्रोक चतुना फौ लोकलोय दौरे क्लाइमेट चेंज की सैथेंग कुमगी नोंग सुफम थोकपा सांगदगी तंखाई हंथरे असम दा अवांग नोंपोक की फ्रीडम फाइटर निपान की मितम खिनख्रे रानी गाइडिंग लिउबो नागालैंड की फ्रीडम फाइटर ओइना सक्ताख्रे हाइरे सखंगदबसिंगना फाकिबा ड्राइवर नानथोरकले ट्रक अदुदी थीबा खंगद्रे सोनिया दा युवा पुरस्कार लोकेश्वर दा बाल साहित्य पुरस्कार पिरकननबा खलकले मियोय अहुम ड्रग अमसुंग जाली नोट का कोनना फारे हाइरे सेडल ट्राइब डिमांड कमिटी नंगसिदगी खोंजंग संगसिनबा हौगदौरी गार्बेज ट्रक तगी ताहोबा अमोटपना मी हालमगदौरे होकर सिंगी निफुगा माथोय सुबा मपोक कुमोन थौराम पांथोखरे हाइरे पोइरई लेमरोन मैरा पाइबी अपुनबा मणिपुर की कुंथ्रागा तरेत सुबा मपोक कुमोन थौराम पांथोखरे हौकिबा पुंग निफुगा निपान की मनुंगदा मणिपुरदा अनौबा केस कुनगा मापन थेंगनखि मियोय अमा लेखिद्रे केनेल मतिक साना सेंबिरबदी चिंजाक मिपाल तांगदनबगी मिशन दा मतेंग पांगबा ngamgani हाइना कैराउगी लौमी सिंगना फोंदोरकले नेशनल अवार्ड की ओजा निफुगा तरु खंगतपदा मणिपुरदगी ओजा अमा यावरे मणिपुर की लैरिबा रेलवे स्टेशन यावनो फजबा मफम दा लैरिबा रेलवे टनल सिंगी मपादा मियाम की लम कोइफम ओइबे याबा मफम सिंग सेमगतलगनी हाइना रेलवे अमदी टेक्सटाइल की मिनिस्टर ऑफ स्टेट दर्शनना विक्रम जारदोसना फोंदोखरे अमदी एविडेंस लेट्रिंगैदा क्रिमिनल ने हाइबा यानिंगदे हाइना हानगी एमएलए एल जयंत कुमारना फोंदोरकले पिजरिबा पाउसिंग असिगा लोइनना डायमंड टीवी चैनल ना मियाम दा नुक्तिगी फोंलिबा पाउसे सिंदगी लौथोकसबा मरुओइबा पाउसिंग पिजबा हौजिकी ओइनदी मतांग असिदा लोइसिनजरे ताबिरिबा सिंबो मुका हना पुष्पारानी लाइसोमना खुरुमजरे।